ꯑꯁ ꯇꯥꯈꯣꯏꯗꯣ ꯄꯨꯛꯁꯤꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯀꯣꯏ ꯀꯧꯗꯨꯅ ꯂꯩꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯄꯣꯔꯛꯑꯣ ꯍꯥꯏꯕ ꯇꯣꯅꯥꯎ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯍꯤꯔꯥꯗꯦꯃꯟꯁꯦ ꯌꯥꯝ ꯐꯠꯇꯦ ꯆꯥꯅꯕ ꯀꯔꯤꯝꯇ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯁꯦꯟ ꯄꯥꯏꯕꯗ ꯇꯣꯅꯥꯎ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯩꯁꯤꯕꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯗꯣꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯅꯤꯁꯤ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯅ ꯇꯦꯕꯜꯁꯤꯗꯒ ꯐꯝꯗꯅ ꯑꯍꯥꯎꯕꯒ ꯆꯥꯔꯤꯅꯤꯁꯦ ꯀꯗꯥꯏ ꯅꯣꯏꯒꯤꯗꯣ ꯑꯩꯁꯨ ꯈꯔ ꯆꯥꯒꯦ ꯇꯥꯃꯅꯦ ꯅꯪꯗꯤ ꯂꯥꯏꯔꯗꯅꯅꯦ ꯑꯩ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈꯝꯁꯦ ꯆꯥꯛ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯌꯦꯡꯉꯨ ꯇꯨ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯐꯝꯃꯤꯕ ꯆꯥꯅꯤꯡꯉꯥই ꯂꯩꯇ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯄꯤꯔꯛꯑꯣ ꯅꯪꯅ ꯄꯤꯅꯤ ꯍꯥꯏꯔꯒ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯉꯁꯤꯒ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯑꯗꯥꯏ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯄꯤꯔꯛꯑꯣ ꯇꯥꯃꯅꯦ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ ꯅꯪꯒꯤ ꯇꯣꯂꯣꯞꯇꯣ ꯁꯤꯒꯤ ꯍꯤꯔꯥꯗꯦꯃꯟꯁꯤꯅ ꯄꯤꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯣ ꯆꯠꯂꯣ ꯁꯥꯔ ꯗꯥꯏꯃꯟ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯇꯣꯂꯣꯞꯇꯨ ꯑꯃꯨꯛꯇ ꯄꯤꯊꯣꯛꯄꯤꯔꯣ ꯁꯤꯗ ꯆꯔꯥ ꯍꯦꯜꯂꯕꯅꯤꯅ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯥꯖꯔꯨꯔꯒꯦ ꯑꯩꯒꯤ ꯇꯣꯂꯣꯞꯇꯣ ꯄꯤꯊꯣꯛꯄꯤꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯅ ꯏꯅꯥ ꯈꯨꯟꯈ꯭ꯔꯕ ꯇꯣꯅꯥꯎ ꯑꯩ ꯐꯥꯎꯕꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯤꯀꯣ ꯇꯣꯅꯥꯎ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯍꯤꯔꯥꯗꯦꯃꯟꯁꯤ ꯃꯁꯥ ꯉꯝꯃꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕ ꯇꯥꯈꯨꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤꯒꯤ ꯍꯤꯔꯥꯗꯦꯃꯟꯁꯤ ꯃꯤꯍꯨꯟꯒ ꯂꯩꯔꯤꯕ꯭ꯔꯥꯅ ꯌꯦꯡꯉꯤꯅꯤ ꯇꯣꯅꯥꯎ ꯗꯥꯏꯃꯟꯅꯕꯨ ꯃꯤꯍꯨꯟ ꯍꯨꯟꯕ꯭ꯔꯣ ꯍꯥꯏꯁꯦ ꯃꯤꯍꯨꯜ ꯂꯩꯔꯕ꯭ꯔꯣ ꯇꯥꯈꯨꯗꯣ ꯇꯣꯅꯥꯎ ꯁꯤꯒꯤ ꯍꯤꯔꯥꯗꯦꯃꯟꯁꯤ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯁꯤ ꯂꯩꯍꯧ ꯃꯥꯜꯂꯤ ꯑꯗꯨꯅꯅꯤ ꯆꯠꯊꯣꯛ ꯑꯩꯈꯣꯏ ꯗꯨꯞ ꯇꯥꯅꯤꯡꯗꯦ ꯅꯨꯡꯅꯕꯨ ꯂꯥꯏꯍꯧ ꯍꯧꯏ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯍꯦ ꯑꯩꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟ ꯅꯪꯕꯨ ꯇꯣꯅꯥꯎ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯡꯁꯣꯏ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ 3 ꯆꯥꯅꯕ ꯆꯥꯛꯂꯨꯛ 3ꯇꯪ ꯄꯤꯌꯨ ꯍꯥꯏꯕ ꯍꯥ ꯗꯥꯏꯃꯟ ꯆꯥꯛ ꯆꯥꯔꯨꯛ ꯐꯥꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯈꯝ ꯇꯪꯈꯥꯏꯗꯪ ꯑꯣꯏꯔꯁꯨ ꯊꯣꯛꯍꯜꯂꯣ ꯍꯥꯏꯕ ꯍꯤꯔꯥꯗꯦꯃꯟ ꯏꯟꯁꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯆꯥꯛ ꯈꯛꯇꯪ ꯊꯣꯛꯍꯜꯂꯣ ꯊꯨꯝꯒ ꯅꯝꯃꯒ ꯆꯥꯔꯒꯦ ꯍꯥꯏꯕ ꯑꯁ ꯑꯩꯁꯦ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗ ꯇꯣꯅꯥꯎ ꯀ꯭ꯔꯣꯔꯄꯇꯤꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯥꯛ ꯆꯔꯥ ꯍꯦꯟꯗꯣꯔꯕ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯇꯣꯅꯥꯎ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯇꯣꯅꯥꯎ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯂꯣꯟꯁꯤ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯍꯣꯏꯅꯦ ꯇꯥꯈꯨꯗꯣ ꯍꯤꯔꯥꯗꯦꯃꯟꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯀꯥꯎꯈ꯭ꯔꯖꯥꯠꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯂꯣꯟ ꯑꯃ ꯉꯥꯡꯉꯒ ꯌꯦꯡꯉꯨꯗꯅ ꯗꯥꯏ ꯗꯨꯝ ꯍꯦꯂꯤꯀꯣꯞꯇꯔ ꯄꯣꯇꯦꯇꯣ ꯑꯃꯦꯔꯤꯀꯥ ꯗꯥꯏ ꯆꯨ ꯆꯤꯛ ꯆꯨꯠ ꯇꯨꯞ ꯕꯨꯞ ꯇꯥꯈꯨꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄ ꯏꯪꯂꯤꯁꯇꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯨ Hi, my khudum name is Tonau. Why don't know? You don't know. I am very fine. Everything is okay. ꯇꯥꯈꯨꯗꯣ ꯁꯤꯒꯤ ꯍꯤꯔꯥꯗꯦꯃꯟꯁꯤꯕꯨ ꯁꯤꯔꯖꯥꯠꯂ ꯍꯥꯏꯕ Tonau, hꯤꯔꯥꯗꯦꯃꯟꯁꯤ sira mala haiba. ꯍꯤꯔꯥ ꯗꯥꯏꯃꯟꯁꯤ ꯁꯤꯔꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯇꯣꯅꯥꯎ ꯍꯦ ꯍꯤꯔꯥ ꯗꯥꯏꯃꯟ ꯅꯪꯅ ꯇꯣꯅꯥꯎ ꯑꯩꯕꯨ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯍꯜꯂꯝꯃꯒ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯃꯁꯤ ꯑꯩꯒꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ
ꯍꯧꯖꯤꯛꯃꯛ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯊꯣꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯀꯥꯡꯁꯣꯏꯔꯁꯨ ꯌꯥꯏꯅꯦ ꯍꯩꯠ ꯇꯥꯈꯨꯗꯣ ꯃꯁꯤꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯀꯥꯃꯅꯤꯒꯨꯝꯕꯅꯤ ꯃꯁꯤ ꯀꯥꯟꯅꯗꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯂꯥꯎ ꯍꯩ ꯇꯣꯅꯥꯎ ꯅꯪꯅ ꯍꯧꯖꯤꯛ ꯃꯤꯔꯦꯝ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏꯗ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯦ ꯍꯥ ꯑꯣ ꯄꯨꯄꯨ ꯇꯣꯝꯕ ꯉꯁꯤ ꯑꯍꯤꯡꯗꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯅꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯕ ꯕꯨꯠ ꯑꯃ ꯊꯥꯖꯤꯜꯂꯝꯃꯦ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯆꯩꯒ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯦ ꯃꯗꯨꯒꯤꯅꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯣ ꯐꯨꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯨꯔꯤꯕꯅꯤ ꯑꯣ ꯐꯨꯗꯤ ꯐꯨꯔꯛꯂꯕ꯭ꯔꯣ ꯐꯨꯗꯦ ꯐꯨꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯨꯕꯗ ꯕꯨꯠ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯃꯥ ꯊꯦꯡꯅꯈꯤꯁꯅꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯣꯏꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯦ ꯐꯅꯗꯤ ꯋꯥꯡꯉꯤꯅꯦ ꯍꯥ ꯅꯠꯇꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯚꯨꯠ ꯊꯥꯖꯤꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯅꯃꯤꯠꯅ ꯎꯍꯧꯕ꯭ꯔꯣ ꯀꯩ ꯋꯥꯅꯣꯗ ꯄꯨꯄꯨ ꯇꯣꯝꯕ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯕꯨꯠ ꯊꯥꯖꯤꯜꯂꯦ ꯍꯥꯏꯔꯗꯤ ꯊꯥꯖꯤꯜꯂꯦ ꯋꯥ ꯂꯣꯏꯔꯦ ꯉꯥꯏꯈꯣꯅꯦ ꯄꯨꯄꯨ ꯇꯣꯝꯕꯁꯨ ꯕꯨꯠ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯕꯨꯠ ꯃꯁꯦꯟ ꯀꯟꯈꯠꯅꯔꯤꯔꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯄꯨꯄꯨ ꯇꯣꯝꯕꯁꯨꯅꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯖꯥꯠ ꯌꯥꯝ ꯇꯧꯔꯕꯅꯤ ꯇꯤꯟꯅꯕ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯂꯣꯟ ꯍꯣꯡꯉꯤ ꯍꯥꯏꯗꯨꯅꯤ ꯊꯔꯣꯏꯕꯦꯝꯃ ꯅꯪꯁꯨ ꯎ ꯃꯣꯔꯣꯛ ꯆꯥꯕꯤ ꯄꯁꯣꯠꯁꯤꯒ ꯑꯗꯨꯝ ꯂꯣꯏꯅꯔꯕꯅꯤꯅ ꯎ ꯃꯣꯔꯣꯛ ꯆꯥꯔꯦꯅꯦ ꯍꯥ ꯄꯨꯄꯨ ꯇꯣꯝꯕ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯁꯤ ꯑꯗꯨꯃꯥꯏꯅ ꯀꯣꯠꯇꯅ ꯉꯥꯡꯕꯗꯣ ꯑꯩ ꯍꯩꯅꯗꯦ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯂꯧꯒꯦ ꯂꯧꯔꯣꯏ ꯇꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯑꯔꯦꯝꯕꯗ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯌꯨꯝꯗꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯂꯩꯌꯨꯀꯣ 이씨, 푸푸똥먹이 와이시디 온통내 이까이크레다고 떠오리세. 오 이까이비루누. 아이코이나 떠오리세 좀 뭐바니. 미기 이문가 붓 타질락라가 아이코이나 투미는 레가드라 하이바. ꯆꯨꯝꯃꯤ ꯏꯆꯦ ꯄꯁꯣꯠ 이씨, ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯀꯨꯏꯔꯦꯍꯦ. ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗꯦ. ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯔꯤꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯐ꯭ꯔꯤꯀꯥꯅꯤꯅꯦ ꯑꯐ꯭ꯔꯤꯀꯥ 야호바 강주 강단나 뻥앙앙거누 따닝데 아메리카 아묵하이 아프리카 아묵하이 ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯂꯥꯜꯂꯤꯁꯤꯅꯤꯅꯦ ꯑꯐ꯭ꯔꯤꯀꯥ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯂꯝꯅꯣ ꯅꯪ ꯍꯥꯏꯔꯛꯎꯗꯅ ꯑꯩꯁꯨ ꯈꯪꯗꯦꯍꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ. ꯑꯩꯈꯣꯏꯁꯦ ꯔꯝꯕꯣ ꯒꯦꯡꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯑꯃꯠꯇꯁꯨ ꯂꯨꯠ ꯇꯧꯗ꯭ꯔꯤ. ꯍꯣꯏꯅꯦ ꯆꯥꯅ ꯊꯛꯅꯕ ꯍꯥꯟꯅ ꯂꯨꯠ ꯇꯧꯁꯤ. 아지기 옌세 공학법 하나좀 바래 마오이나 하나 룻떠오르시 ꯍꯣꯏꯅꯦ ꯃꯁꯤꯒꯤ ꯌꯦꯟꯕ ꯑꯁꯤ ꯍꯥꯟꯅ ꯂꯨꯠ ꯇꯧꯔꯁꯤ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯆꯪꯉꯒ ꯊꯣꯡꯉꯒ ꯐꯖꯅ ꯆꯥꯔꯁꯤ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯑꯩ ꯌꯦꯟꯁꯦ ꯍꯥꯟꯅ ꯂꯨꯠ ꯇꯧꯔꯨꯔꯒꯦ ꯉꯁꯤꯗꯤ ꯍꯦꯟꯁꯥꯡ ꯍꯥꯎꯔꯅꯤꯍꯦ 아두디 헝지가 거기까지 떠오지 하이노 ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯂꯨꯠ ꯇꯧꯔꯁꯤ. ꯌꯨꯝꯗꯨꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯃꯨꯜꯂꯁꯤ.
ꯃꯈꯣꯟ ꯊꯣꯛꯍꯜꯂꯛꯀꯅꯨ ꯍꯩ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯂꯣꯏꯅ ꯄꯥꯏꯅꯔꯣꯅꯦ ꯅꯣꯏꯕꯣ ꯀꯔꯤꯕꯨ ꯄꯨꯗꯣꯏꯅꯣꯗ ꯌꯨꯝꯅꯦꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯔꯒꯦ ꯑꯦ ꯁꯤꯒꯤ ꯐꯤꯁꯤꯗꯤ ꯑꯩꯒꯤ ꯐꯤꯅꯤꯅꯦ ꯃꯥꯁꯥꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯐꯤꯅꯤ ꯀꯥꯏꯅ ꯍꯩ ꯑꯄꯪ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ ꯑꯐ꯭ꯔꯤꯀꯥꯅꯤꯅꯦ ꯑꯐ꯭ꯔꯤꯀꯥꯗꯕꯨ ꯅꯪꯒꯤ ꯐꯤ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥ ꯃꯥꯅꯤꯅꯦ ꯁꯤꯒꯤ ꯐꯤꯁꯤꯗꯤ ꯑꯩꯒꯤ ꯐꯤꯅꯤꯅꯦ ꯑꯦ ꯐꯃꯨꯡꯁꯤꯁꯨ ꯑꯩꯒꯤ ꯐꯃꯨꯡꯅꯤꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯐꯃꯨꯡꯅꯤ ꯍꯥꯏꯕ ꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯅꯤꯅꯦ ꯇꯨ ꯑꯁꯤꯗ ꯑꯩꯒꯤ ꯐꯣꯇꯣ ꯂꯩꯔꯦ ꯇꯨ ꯍꯥ ꯅꯪꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯌꯨꯝꯅꯤꯅꯦ ꯑꯁꯤꯅ ꯐꯔꯦꯗ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯁꯤ ꯃꯥꯅꯤꯅꯦ ꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯌꯨꯝꯅꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯌꯥꯍꯣꯕ ꯍꯥ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯕ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯐꯥꯔꯛꯂꯤꯕ ꯌꯦꯟꯗꯨ ꯅꯪꯒꯤ ꯌꯦꯟꯕ ꯑꯉꯥꯡꯕꯤꯗꯨ ꯑꯣꯏꯔꯝꯃꯅꯤ ꯏ ꯁꯤꯗꯤ ꯑꯩꯒꯤ ꯌꯦꯟ ꯑꯉꯥꯡꯕꯗꯨꯅꯤꯅꯦ ꯁꯤꯅꯕꯨ ꯐꯔꯦꯗ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯃꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯄꯣꯠꯇꯤ ꯏꯁꯤꯡꯗ ꯍꯨꯟꯗꯣꯛꯈꯤꯗꯧꯅꯤ ꯇꯥꯈꯨꯗꯨ ꯑꯗꯣ ꯍꯨꯟꯗꯣꯛꯂꯁꯨ ꯊꯥꯞꯅ ꯍꯨꯟꯗꯣꯛꯂꯣꯏꯁꯦ ꯍꯥꯏꯕ ꯑꯃꯨꯛ ꯈꯨꯟꯕ ꯌꯥꯕ ꯃꯐꯝꯗ ꯍꯨꯟꯗꯣꯛꯑꯣ ꯍꯥꯏꯕ ꯄꯥꯠꯇ ꯍꯨꯟꯗꯣꯛꯈꯤꯗꯣꯏꯅꯤ ꯇꯥꯈꯨꯗꯣ ꯉꯁꯤꯗꯤ ꯇꯣꯅꯥꯎ ꯑꯩꯁꯦ ꯐꯖꯅ ꯁꯥꯎꯔꯕꯅꯤꯀꯣ ꯀꯥꯟꯅꯗꯕ ꯅꯪꯗꯤꯅꯦ ꯍꯦꯛ ꯂꯪꯊꯣꯛꯄ ꯇꯥꯈꯨꯗꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯨꯛ ꯈꯨꯟꯁꯦ ꯍꯥꯏꯕ ꯀꯥꯟꯅꯗꯕ ꯄꯣꯠꯇꯤꯅꯦ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯇꯥꯈꯨꯗꯣ ꯂꯥꯛꯑꯕ꯭ꯔꯣ ꯍꯤꯔꯥ ꯗꯥꯏꯃꯟꯁꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤꯗꯣ ꯑꯩꯅ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯊꯨꯡꯂꯅꯤꯗꯣ ꯍꯦꯟꯊꯥꯡ ꯃꯥꯏꯕꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦꯗꯅ
ตัวน้องน่ะไปรำไปฮิราไดมันดูสิได้เลยเด้เอาจริงๆไอ้น่ะไปเด้ไอ้อีนาคุณละนี่ไอ้อีนาคุณละนี่ ให้ฮิราไดมันเห็นตากใหม่ว่าไอ้น่ะซ่านะบ้าอะทุ่มเฮาทูให้ไอ้ Ay, siya nang iminay ha! Nang nahiraga ay nagtayagadra! บอดีเบี้ยมาไอ้เด็ดหัดพี่นูไอ้เด็ดหัดพี่นู ไอ้บูถาตัวผิวตัวน้องน่ะเสียนไฟมาด้วยแต่ไม่น้ำไฟไม่อยากแต่หายตัวน่ะนางวนแต่หายมาดิจะเช่าพี่นูเช่าพี่นู Hojikti, tunaw ki sumatam luwere. Mana maram oiraga ay ki lantum amata mangba yararoy. Ay naloy na lokal kani. Hojikti, ay ki iral kadam tada piraroy. Sakpi piroy! ด้วยดีพูดดีเบี้ยมาไอ้มุกจัดเจรจี Masigi wasabi hai ba phut nupi se ai amuk ta khamok drabadi yara roi hai wasabi ko bi phut nang na makha ta na lan thum to nau da pi roi hai su to u adubu nang na pi thok khraba lan thum du di amuk lau ranu makhoi gi adu moi han khro Nang kanano? Kari ki ingon ta pautak pibino? ai pupu tom bani khun sigi khun ngak bani Yaroy, ay ki lantum amata mangba yaroy. Makoy ni yatrabasu ay na mundu na law kani. hai wasabi madu tau kanu Ngamba hawjikti ima isa sangduna mitrangi hera diamond nado phangnaba thirasi langphai lakpa apangba nipa singduna haibadi hera diamond nado tonaw ko nupa mana pairaga lei hai Maido oiragana tonao hairiba nupado hana thibana pharoidra ima tonaw shutigani aduga matam mamada aigi ikuttagi hera diamond munduna pukhibi wasabi kaubi mahakpusu lemna tharoi lao salasi Tonaw ki manakta matam khara nangbu sinabani adubu magi napal na maram oiraga kana draba miriam kaya na nangbu lana sijanarure hojikti nang atopa kana mata da sinararoi ya ko ngamba hira diamond lado mullu iya he hanuba nang karano ai pupu tom bani adu oirabadi yengnaba taredana iya ko ngamba salasila pupu tomba nang khangare hauji kiduna kana amu khoriba makhoi du mafam swagi tamna lai dinate ngai kho ma ga langmina ba tamna lai bhut nu pa du di masak khang bugum tawida